Assalamualaikum warahmatullahi wabarakatuh. Akhoi hojik Rims Hospital dagi hariba Hafiz Muhammad Samitur Rahman apokwa laihidraba Muhammad Ibocha Khelakong mama lekai da leiba mahaki machanupa atomba hariba angang si mahaki anaba amadagi matam sangna hospital asida lakan naduna lakwa adu mayamna tingbang birakwa cenpham kaya adu punna tasallaga akhoi ngasidi Guwahati gidamakta akhoi ambulance ta chatpa hojare angang asigidamak amadi akhoi chatminnariba akhoi team haitare mama sida mama phamiba mama aduga akhoi team sida mayam bani si aduga sigisina akhoi gi health trust ki akhoi gi team member ni aduga somda lairisi su akhoi gi health trust ki team member ni adu ai isamaksu health trust ki team member ni aduga akhoi na chaliba journey sida safety oina bagi damakta Allah na akhoi bu mapung phana mafam adu kawda asoyama yaudana Publika bagi damakta akhoi lamdam asida mafam kudimakta khundam leiba musalman kalima bahai amadi kaminariba akhoi kas vikas khaidana maitai tribal silinau kudingmakna akhoi amak khaptini haibo wakhal maga akhoi mabuda